Hello, Chinamam, from Jiri, Chinamam, Propum. Chinamam, I'm white about like thing I were about Todo. Idam the Miri Baki the Muk, Tawai Ponta Peak about UNLF MPA Yamba Captain Chirom Cha, Atoba and Balatraba, Taunado, Tongi Mirona, Tamjawang and Boysano, Haduga, Yamba Tawaina, Ladam Lenda, Igna Chikna, Labo Sano, Hadana, Mapumada, Tony Jerry. Yam nuaite akhoi pawdus maina ore yumgi lehoriba ima hek pokpa ma hakke mama aduna kari pharomani haado yam nuaite phawe haina kanadre wai mai kuma pata na ure konda ure wai mai ba thawai kuma matre ba la biya oi mai ले थरक नम तो कनी को ai ui ma wa de ko फुकट चीनी क्यों से 강해 What idea? I don't give it. Yam nuaite taawda lehoriba yamba chiram chagi mama gi tengtha kolse taabu mamslaktre aidi asini hari haini mebam phogni poglabadi nomusu soidna sigani haina haiduna leirabani adubu yambadi yam laifabani ireiba iramdam gi damak thawaina pontha pikhraga ireiba kini haiduna magi thawai cut pangambase ri haiduna khangdre haingai leitre ichinaw myam atai